Prime Minister Narendra Modi na ngarang Rajya Sabha da Thamkhiba warol ado merit Yaode madi core issue Dagi Natheinaba Hotnabani haina Socio political commentator Bijoy na phongdorakli. TOMTV senior staff reporter Sarat Anobam na lampel kuno da laiba Bijoy gi yumda kanana unaba mada wafam asi phongdokladuna mahang na hai Manipura hojik thokliba irang asi law and order gi issue nate masidi India na colonial geopolitics upsinaba honabada soibadagi thorakpa irang ni Manipur gi irang asi law and order gi problem ni haina yengliba makai waroisin purakpa sungam ngamloi Union Home Minister na Manipur gi issue asi law and order ga mari laina ba magum khalli masigi mayek laraba khudam de mamang thagi tang tara tareta pangthokiba high security meeting aduda politician amata yahan khidaba adune Prime Minister gi speech ta Manipur gi irang ga mari laina na FIR listing tara mathoi loss tokre made aran ba toba myoi chamanga hena fare haikiba wafam adu masagi mathau masak khangdaba mage wangang ni haina lawi Prime Minister ki wafam aside man issue dagi Natheinaba amade India na chathariba proxy war ase kupsinaba honabani haina mahakna marasi ki Bijoy na makha tana hai Manipur miyam na pamliba normal CSD ningtamna economic amade social activity pumna magpangthokpa amade free moment laihan ba dune Prime Minister na hairiba normal sigi wahantok aside miyam bab tabangamde Uttar Pradesh ki district amana hena chauba Manipur gumba stadama da thokliba irang ase center na waroisin ama purake khalabade tha phagadaba nate haina su mahana makha taki Prime Minister wangang bada ngang daya dina ngang bagi ama yauriyo mana whole problem se law and order problem when uiba Manipur se maitiga kuki ka tanore se law and order problem when urdi makoi solution utopa song oi Home Minister se law and order problem when uiba masi karai dei khange da 17 da June gi 17 da magi office tawkiba high security meeting da yauriba machingdo political person amta yaudeba DGP gumba Director General mayama army ki chief mathang workadaba mayam du gi composition na kari ta ke da law and order ki situation ni hena lum laweba madugi wafum makto ngarang Prime Minister na Rajya Sabha da ngang bra phongdu mana kari haige da FIR lising tramathoi pangre mi changa phagre sigi wahayani is the khangeba law and order situation mi FIR pale phagre akhone pamde FIR pandan mi changa phamde FIR lising tramathoi palaga mi changa khakta phai haragadi lising tramathoi ga changa ga yengna kanda police amadi law enforcing agencies mi mathau tawdre haibneba Manipur da hojik thoi base Myanmar manung da geopolitics sanabada makoina koki singge khulai wena season abneba Myanmar manung da gi wangange Bangladesh da gi Hai leba ani sida kuki singsi akhoi amang tayam thonba jati ni adunia danen hairabne araga Manipur da tholiba Iran ju chahi me helabni na akhoi na mayek sena khange adudi Myanmar man da India na saj chanariba akhoi mong ta da geopolitics gi smoke screen moina udana ba trup thajan ba yana ba inana sondagi react tarukna ba kuki ga maiti ga class e thon baneba Unabadu da Dr. Bimol Akoizam na Parliament Thamkhiba Wapham adugi matang ta palladuna Bijoy na makata na hai Lok Sabha gi MP Dr. Angomcha Bimol Akoizam na Parliament Thamkhiba Wapham singaduna Manipur gi matang da tumlaga lairuraba Prime Minister hogdokhibani haiba yai Dr. Bimol Akoizam gi speech adu mapung phade korisu oiriba NRC FMR su illegal immigrant ki isu Yaode haina BJP gi thomi singna phongdorakliba aside jagoi saba haitraga sumangda tainei haiba pawra oduga chap manei Su ase stat prerogative ni haibase sugi ground rules ta so mayek sengna yauri stat laingang na BJP high command gi yaka yengduna mathau pangthokpa ngamdraga ngarang khaktamak MP oirakiba Dr. Bimol Akoizam da maral season ba sidi angakpa fawi Union Home Minister na Manipur da NRC chanaragani haina lauthokiba kuirabasu ngasi fawba thabak to onthokpa ngamdri Union Home Minister na haikiba wafam thabak to onthokpa ngamdraga MP Dr. Angomcha Bimol Akoizam na NRC gi matang da wafam amata phongdok lamde hairiba se Manipur gi miyam apangbu oina urabra haina su magna hanglakhi Government of India na Manipur yengba miyeng se masi colonial master mana magi colony da chatpa lichatto aduga manade haibase masi adali matik lui ground breaking ke none masi or issue riba suspension of operation adagi free movement regime NRC illegal immigrants issue mayam do Sri Bimola ngang de Yaode sine si makoina khang da bagini Professor Bimola ngang ri se president speech ta Manipur mati
mapien da phongto hobne ba adaga hojiki moina hariba core issue sidi suspension of operation hairasi masi kana gi khutte lege state government na suspension issue je muthallaga lauthoga state government na adu da leriba su da leriba kedra sidi mathakta police action chathaba yaiba moina akhoi ground rule me anu thugare jo haire manipur government na su de gi handu ena mamana thokibam jo yaugre su de gi handu ena media da lauthoga karim to su tawbide media da leba ngakwa media da action na taw sidi state government gi mathau ne ba